पाउसे दिजुमफम ओइबा मरुइबा पाउ खरा अपडेट तौजरी लेमखोंग चिंगमा खुलगा कुकी सिंगा यानाबा पुरखरे जनरल स्ट्राइक हंदोकपिनबा चीफ मिनिस्टर ना अपील तौखरे लेमखोंग चिंगमांग लेकाइदा लेबा कौनु लेरेमबिगी लेचंग थुगाइरंबदा नttana yung kaimang takhalamba thodokta chenaba sing jairak pihanaba lega ki pongning chingchindu ayeng ayupung banga dagi matam kaktana Manipur pumba general strike kauribudu hantokpinaba chief minister nongthombam birenda mari leinaba singda apel taukhre khatna chainaba thodok ama thokraba tungda kanagumba kharana nung thajinduna kaunu leirembigi laising adu amang ata thohankhibani thodok adugi matangda thamoi choklaba masing yamlaba miyamna janingdaba phongtoknarapga loina da lup mayam punchinaraga semba apunba lup amana hayeng Manipur sinba thungna general strike tawgani aina laukthokibani Chief Minister na pauchi asiga warichana bada hai hiramasi matang da sekmai asigi MLA Ice Dingo amadi saidu asigi hanagi MLA ngamthang haukip yauna leimakong singmangi miusingka leimakong area chief association ki miusingka phamina duna haukip October mari amadi nipan ki bidang pung taruk taba matamdagi pung taret ta phawbada thokiba thautuk adugi matang da mi phampang thoklaba tungda yanaba purakre nakalani da janaba puraklapanin ayeng taki ahugani aina tawriba matam kaktaba general strike asi tokpinanaba mari leinaba singda chief minister na appeal tawrakle ngasi gi mifam aduna wari sana ki ba atuda jana ki wafam singgi manungda October mari amade nipan gi bidang pung taruk tagi taret phawbagi manungda thokiba thawdokta ima kaunu leirembigi laisang saruk khara amang ata thokan gi ba aduga mari leinana leimakong area chief association leimakong singmangi miam da lale haijaba haina yanaki asigumba thodok asi amuk hanna matungda thoktanaba loinana karigumba asigumba thodok thokpa matamda hanna hauriba kangbu aduna crime adugi texak punabagi wafam nakal anina yanakhe mifam aduda leimakong area chief association ima kaunugi mikau thakauba laigi thoram pangthokpada asangba senpham loina puthok hanbaga loinana thoram aduda saruk yaba asok apan thokiba sing aduga mari leinana laukotpam thokpa thabak khudima constituency ani gi MLA amadi hanagi MLA na laukotpa haina yanaki aire masigi mathakta nakal ani makna law court amada da police ta amadi atai civil organization jingda hiramasiga mari dina case file toba natragana wakataba aina yanaki marakasida general strike lauktok lampalo jingba sing phananaba Manipur police na mafam kaya ta thibhumba gi thabak chathakre maduna maram orga general strike tawani aina lauthoki paching mayum thatolaga chenare aina thajaba yaba mafam tagi phangba pauna aire panba yabadi thautok adu bajaning ta papong thopo oina thautok adu chenare paching October 13 phawbagi manungda pharaga miyam khangna serak pidaba tarabade October 13 ki ayuk pung manga dagi general strike tawani aina ilamtam kanba lumna lauthoki ba leikhibani ngasi su KKL gi office da pangthokpa pawgi mifam amadasu lupasina kauriba strike asi demand pidrabadi antokloi aina lupki lochingbaji gi maikei digi phongthorkiba leikibane atop pau amadana by election ki notification sing thokre November 3 ki ayuk pung 3 dagi nungtil pung manga phawa vote thadanagane October 3 ta pangthokadoriba assembly constituency manga ki maraki mikhalgi notification ngasi mari leinaba returning officer singna thokre numit asigi ayuk pung 3 dagi manga phawa vote thadanagadori 22 wangkoi ESC ki returning officer bungba maibung khumanna thokiba notification amagi matung inna mikal asida mirep oibe singna mirep masana na tragana mahaki proposal amana mirep che adu aro masada na tragana ARO da October kun phawbagi mamangda ayupung 13 dagi nungtil pung 3 phawpa da pesin gadawani mirep che sing adugi scrutiny October kun mathoi gi ayupung 13 tawa matamda pangthokani mirep je lauthok ningbal leirabasu mirep masana na tragana mahaki proposal na tragana election agenda mere poduna ayaba piba aiba cherot ama puraglaga October kulhumdai gi nungthing pung 3 phawbagi mamangda lauthokadabani bot thadabagi matamna November 3 ki ayuk pung 3 dagi nungthil pung 5 phawani aina palle masiga manaba mongda 30 lilong assembly constituency 34 wangjing tentha assembly constituency 51 saitu ST assembly constituency amade 60 singhat assembly constituency gi oina su mari leinaba returning officer singna khuriak piduna mikhal ki notification sing thokibani aire mari leinaba returning officer singna mikhal ki notification thokibaga loinana ngasi dagi by election asida mirep oining basing na makhoi gi mirep che sing pisanaba auba yare mirep che sing adu October kun phawbagi manungda pisanlaba matungda October kun mathoi da scrutiny pangthokani amadi mirep che lauthokpagi aroiba matamna October kulhumdoi ki nungthil pung 3 phawbane amromda mathang thagi tariat ta pangthokadoriba maraki mikhal asigi yenglaga election commission of India na Manipur ki assembly constituency banga asigi damakta general observer amadi expenditure observer sing hablakre Manipur gi oina assembly constituency banga gi general observer oina hablakhraba sing adudi 30 lilong thobal AC gi oina narba destor lal
IAS 34 Wangjing Tentha AC ki oina B Maria Yastan IAS 22 Wangoi AC ki oina Chandrasekhar IAS 51 Shaitu AC ki oina Awanis Kumar Saran IAS amadi 60 Senghat AC ki oina P Ranjit Basa IAS ne makhoi sing adu October 10 ki November 10 faubada mathau tawgane Mikal asigi expenditure observer oina habla khraba miyo sing adu di 30 Lilong AC ki oina Dr. Anis IRS 34 Wangjing 10 thagi oina Bikas Oza IDAS 22 Wangoi AC ki oina Aditya Bikram IRS 51 Shaitu AC ki oina Swami Shardesur Ramling IRS amadi 60 Singhat AC ki oina Kumari Bhubaneswari ISIRS ni aire Nakalambaromda Docter Yaona positive oiba mari Leikhidre Haukiba pung kun mari asida COVID-19 positive oiba Docter Yaona Mioi mari Sisa Hospital Rims amachung Jenems da Leikhidaba ga loina na Manipur da Leikhidaba COVID-19 positive oiba migi masing marfudra taret chokre Sisa Hospital sagi phangba pau amagi matung ina Jiribam District Hospital da posting tawba Thawal District dagi Docter ngarang numidang hospital asida Leikhidre Mak hospital asigi emergency da laying na purakibani amade laisat asigi test tawba positive oikibani aire Health Department dagi phangba pau amagi matung ina Docter asi numit khani ki mamang da Jiribam District Hospital da join tawrom laga yumda leirakpani mahak Chahi ni mangarum chure aire Hospital asida Imphal West District dagi Chahi ni pan churaba nupa amasu ngasi ayuk pung mari mekhai rom tabada Leikhidre mioi adu tha asigi ni pandagi hospital asida laying lakibani amadi diabetes amasu kidney gi anaba lay aire Jenems dagi phangba pau amagi matung ina Kangpokpi District dagi Chahi marfu suraba nupa amasu hospital asida ngasi ayuk pung 3 minute ni mangarum tabada Leikhidre mahak ngarang numidang hospital asida laying naba purakibani Hanadagi kidney abadi diabetes ki anaba lay aire Thawbal district dagi masagi Chahi yang khani pan Surabi Nupi amasu Rims Hospital da Leikhidre aire Haukiba pung kun mari ki manung da masama COVID warrior oina frontline da thabak toriba Docter Yaona Mioi mari Leikhidaba asi tharaga Manipur da Leikhidaba COVID positive oiraba migi masing marfudara taret chukre Imphal West District ki oina Mioi ama Leikhidaba asi tharaga Leikhidaba COVID-19 positive oiba migi masing kunipan chukiba ka loina na Thawbal district ki na nauna Leikhidaba ani tharaga Leikhidaba masing kulumdoi shure Hana Kangpokpi District ki Leikhidaba masing manga oirambodo anuba ama Leikhidaba asi tharaga taruk shure Atai district singi Leikhidaba masing Imphal East District ki kunmathoi Bisnupur dagi mari Chandel dagi ahum Kaksing dagi ani amasung Tamenglong amasung Tengnopal District ki amawamne Laichat asigi wangagloi amasung Health Additional Director Dr. Khairam Sasikumar mangana thadorakpa Cherol amagi matung ina haukiba pung kunmari October 12 hinumidang warum pung manga dagi October 12 dagi numidang warum pung manga pauba Central Armed Police Force ki Personal tarit jawraga nauna mioi chani kuntra tarit positive oikre UP da mayum da Tumlingeida dalit Machin Manao ahumda acid chasilamle Uttar Pradesh ki konung Lucknow dagi kilometer samaga tara tarit lapa Gonda district ki khun amada numidang pung anirom tabada mayumda tumduna leiringeida dalit Nupimachada Machin Manao ahumda acid chasinduna attack Tourmkhre amasung makoi hospital da pukatuna leiganakre kappagi makon tarakpadagi makoi ka atuda mapa chenchilaki adubo attackers sing aduna thoktuna chenkhiramle Masagi Chahi taraga taret taraga nithoi amasung Nepan Surabi Machin Manao ahum adugi hakchangda mathang sitna chada kuntra kun amasung taret acid na sakthekre hingnabagi sara tanaba kun aduda makhoigi mapa aduna phi street dakpani khwaidagi ahal oirabi Nupimachada adu luhongnabagi matamsu lepkhrabani thunamak luhonglagadabani acid na mahaki mamai adu sakre amasung mahak karamda luhonggadagi aibadu mahak khangdri aina mapa aduna aiki imung aduna acid chaisin kiba yaba singnaba mi amataki maming pidre Trinamool ki MLA positive oire West Bengal ki ruling Trinamool Congress ki MLA Shedli Shah COVID-19 positive oire mathengnare haina Health Department ki pau amana ngasi phongdokre Keshpur AC constituency ki MLA asigi mathakta mahaki driver amasung mahaki security person amasung positive oire haina pau tunu phongdokle Shahana aiki hoi ayak virus asi positive oire amasung housing home isolation tawbaga loinana doctor singi poktak ille Maki mung manung da mioi singchu COVID-19 ki test tawragani aina MLA asina makhatana phongdokle court na Chahi taramangagi Fadok pikhre Uttar Pradesh ki Banda district da hokiba sok lising ani tarahum de inkal glibi Nupimachada ama numit mari ni fajinduna thamba amasung namduna ejjat manghnbagi damakta court na ngasi mioi ama Chahi taramangagi Fadok pikhre Banda ki district and sessions judge na Tirat Surabi di kauba Chahi kuntrarom churaba mioi adubo Chahi taramangagi Fadok pibagi mathakta lupa lising yang gi phanchu tawke Assistant Government Council Ram Sufal Singhara phongdok pamatung ina thaudok adu hokiba sok lising ani tarahum dagi junda thokibane
Singhana aike Nupimasa Adujun Kolumdagi Numidang Wairam Kanpik Atuge, Dukandagi Hutak Pachapada Kanpik Aturam Haki, Countryman Pistol Season Adun Kihan Bagaluna Numit Marini Chupna, Ejjat Namjanam Teknake, Matu the Nupimasa Adu, Nantora Pagaluna Police the Pau Pirake, Aina Magna Pongdokle, Maragashida, Rape Tokiba Pinung, hakchangda Thangna Thillmbadagi Nupimasagi Fivm Luri. Madhya Pradesh ke Rewada Masagi Chahi Kunithoi Suraba Nupa Amana Rape Tokiba Amasung, Finunggi hakchangda Thangna Thillmbadagi Masagi Chahi Taraga Taruk Surabi Nupimachada Aruba Fivm that Lady Aina Garang Police na Pongdokre. Thawdok adu tamaru ina chenari angkit rawat police na phakre. Adu mahaka loina ba Banasbati rawat Chahi Kuntare Surabi Nupimachada Ejjat Manghnbata Aina Superintendent of Police Rakesh Singhana Pongdokre. Party amadagi Nupimachada aduna halaki badanupa ani aduna makpo sakol sinumita phakibane. Angkit namhak por rape tauki amasung hake private part Thangna Thillmbadagi mak hospital amata pukhre amasung Fivm Luri Aina SP aduna haike. Chennaba ani adugi mathakta rape amasung Indian Penal Code IPC ki atay maranching amasung Protection of Children Home Children from Sexual Offences POCSO gi ek ki makhada maral sikre. Aroi the content sing asigi maru iba pau khara asiba pau damjeriba Manipur local news YouTube channel amadi Facebook page asidagi yang piriba punamak puthagatchari loinana channel asina domda kanarabadi subscribe like and share to bakau bikano punamakpo amuka hanna thagachari.